16 August 1991 Friday numit asi Manipur gi oina yamna laibak thiba numit am oiki hairiba numit asidani Manipur da ihan han boina Indian Airlines ki Boeing 737 passenger plane ama Thangjing Chingda Thangjinduna Kaikhiba do plane adu tonglakhiba passenger humdoi amati crew member taruk sing amata hinkide ahanba maktada Delhi dos Manipur na mayam utaram na okchari ngasi mayam gi damakta nauna pujarakliba video asidi Manipur ki Thangjing Chingda Kaikhiba Boeing 737 adu nahona nikshinba oina puthukchaba video ni mi ayamba plane tongwa matamda akiba kharadi adum phawi masibu aviophobia haina kawi karigumba flight manungda turbulence na maram oiraga ngaihak nikpusu yaudaba nati Harvard University ki study ki matung ina plane ama crash taw ki chance asi subnatagi lakh taraga nithoi paibda ama khaktani aduga plane crash tawda sibagi chance na lakh trama thoi gi manungda ama khaktani adubu car accident ta sibagi chance na 5000 gi manungda amani masina takpadi plane ama crash tawgi chance asi yamna nemi haibani adubu laibak ta tamlambani haigadra laibak thiraba Boeing 737 na accident Thokhiba numit aduda plane aduda tongkhiba amata hinkide Manipur gi matamdugi deputy CM Irengbang Tongpoksu crash aduda yauki ningsingba yai ngasi singjamaida leiba supermarket asi mahakki matamda sarambani matam aduda Manipur gi CM na risang kaisingna oiki ngasi su mamishami oina ningsingli matamduda plane crash ta laikitraba singda tribute tauba ishei ama Boeing 737 atiada fonki video asigi makha tarakpo ina Boeing 737 na Matou Karamna crash tokhi haibagi matangda samlapa wari amok mayam khangminasi Boeing 737 crash ki samlapa wari crash tokhiba numit 16 August 1991 Friday numit ni mafamna Thangjing Hills flight ki route na Kolkata Imphal Dimapur route ni registered flight number na Boeing 737-2A8 ni pilot ki maming na Captain Hilda matamaduda masagi chahi kuntraga taret oiki Captain Hilda ki apunba flying hours asi 3783 oiki co-pilot ki maming na Captain Chaudhary matamaduda masagi chahi kunkataret oiki aduga mahaki apunba flying hours na 1647 oiki pilot animak Kolkata macha ngaktani numit adu 16 August Friday numit ni chahi na 1991 ni ayuki pung 13 ga minute 53 taba matamda Kolkata dagi Imphal tamna pairakki flight plan gi matung ina Kolkata to Imphal asi 60 minutes da cover tawgadabni aduga Dimapur tana amuk makhatana paigadabni Manipur asi chingi lamdam oibana 29,000 feet wangna paiba haibasi darkar oiba flight plan ama oiki numit chungba pung bharoga minute kuntra humdoida Chittagong Komola airport amadi Tripura airport ta contact tawrba matung Imphal airport ta contact tawrki landing tawnaba amadi Imphal ATC tagi ayabasu fangki hairiba tanjaduda Imphal airport ta atopa Air India ki flight amasu take off tawnanaba kana ready tawa matamni maram aduna Imphal ATC na 5000 feet ta descent tawraga landing tawnanaba turn lawnaba message biki matamduda ATC na airport ki eastern area da nong kana chubagi message su report tawki amadi Boeing 737-2 Alpha 8 na paukhum su pirakki adubu atopa Air India ki flight aduna take off hek tawkhibaga ATC tower na Boeing 737-2 Alpha 8 da contact tawki adubu pau faunaba ngamkhide maram aduna take off tawkhiba flight aduga pau faunaraga Boeing 737-2 Alpha 8 na last contact tawkhiba mafamduda paihenki amadi visibility low oiba maramna flight adugi akaknaba panthungpham lomda paiba taki
Matou asumna Boeing Flight 737-2 Alpha 8 tongkiba miyoi 68 gi maraibag adu siba haibaduna lepki. Makhoi 68 gi manungda amadi yamna pikba angang ama oiki. Crash tawkhiba mafam adu yamna songba jungle area oiba maramna asiba singi machet taraba hakchang polangsing purakpada numit mari daina mangani di changki. Tezpurda base tawba Air Force ki helicopter unit amana search amadi rescue tawbata yamna chawba thodang lawki amadi ahanba crash saisu spot tawki. Crash adugi matungda Indian Airlines na compensation oina asiba imung manungda lakh manga piki aduga angang ama yaukhiba adudana lakh aniga makhai piki. Ningsing bayai August ki tang taraga mga sagol se numit Boeing 737 flight na crash tawgadaba noma wal ingay manungda Assam gi revolutionary group amana Kolkata amadi Jorhat airport ta plane hijack tawgani haibagi phone tarko laiki taigumsu thodok asiga mari amata di laina kide. Manipur ki airport asi matamduda yamna tangna nongmada Air India gi flight masing ahum natra mari dagi hena pai kide. Matou Karamna Boeing 737 na Kaikhiba no haibado ngasi fawba hangnari pilot ki asoibara Imphal ATC gi asoibara natragana nong singi fibam phatkitaba adunara haiduna. Video asibu yengbiraba matungda mayamgi pukningda kari phawibagi haibadu comment oina comment box ta ibiramu aduga aroiba oina video asibusu like amadi share tawibasu kawiganu.